ꯑꯩꯈꯣꯏꯗꯤ just beginnersꯅꯤ ꯑꯗꯨꯅ ꯍꯧꯔꯛꯏꯕ ꯂꯥꯛꯏꯕ ꯀꯩꯅꯣ ꯂꯥꯏꯔꯤꯛꯉꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯕꯤꯒꯤꯅꯔꯁꯤꯡ ꯈꯤꯇꯪ ꯗꯤꯐꯤꯀꯜꯠ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯁꯔꯨꯛꯇꯨ ꯈꯤꯇꯪ ꯆꯠꯂꯒ ꯑꯣꯏꯅ ꯐꯩ ꯇꯨꯏꯁꯟ ꯉꯥꯛꯇ ꯆꯠꯄꯗꯨꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦ ꯗꯔꯀꯥꯔꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯨꯔꯛꯄ ꯃꯇꯥꯡ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯣꯆꯤꯡ ꯆꯠꯄꯅ ꯐꯩ ꯇꯨꯏꯁꯟꯒꯤ ꯀꯜꯆꯔꯁꯦ ꯉꯥꯛꯇ ꯇꯧꯕꯗꯤ ꯐꯠꯇꯦꯅ ꯂꯧꯋꯦ ꯑꯩꯒꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩꯒꯤ aim in life I want to serve the humanity, so I want to become an IS officer. ꯑꯩꯒꯤ juniors ꯃꯈꯩꯗ ꯍꯥꯏꯅꯤꯡꯕꯗꯤ study ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯆꯤꯡꯐꯥꯗ ꯄꯪꯄꯨꯗ ꯄꯨꯔ ꯆꯠꯄ ꯅꯠꯇꯕ just practical ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯝꯍꯟꯅꯤꯡꯉꯦ ꯆꯤꯡꯐꯥ ꯈꯛꯇꯪ ꯄꯨꯔꯀꯥꯟꯗ examꯗꯨ ꯈꯛꯇꯪ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯄꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯗꯨ ꯄꯥꯔꯤꯕꯗꯨꯒꯤ ꯑꯐꯕ ꯔꯤꯖꯜ ꯂꯥꯛꯅꯕ ꯃꯥꯅ ꯁꯣꯁꯥꯏꯇꯤꯗ ꯑꯐꯕ ꯇꯧꯔꯛꯅꯕ ꯑꯗꯨꯒꯨꯝꯕꯗꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯔ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯅꯕ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯍꯟꯅꯤꯡꯉꯤ